Lakhipuronline puthok-saba November ki tang 19 ningthaukaaba numit ki Khomjinba Pao tabirase. Ahanbada maroiba Pao Silchar da pangthokadoriba cabinet mifam ga mari leinana ningthina sem sakre amasung chekchil thorang kya marum lokhatkre. Manipuri Youth Front of Assam maifana taret suba ningol chakoba celebration kasar ki bina kandida pangthokre. MMA fighter Niranjan bu taram nokre. KSS Jiribam gi taratare subama pokumon pangthok pagaloinana quiz program gi mana mathum su yenthokre amasung iramda miyam gi apunba khorjelup ima khonla senduna chingangwam sangai yaubi gi saireng lairik halakhi gi natambak sida phongkre haujik mapungoi ba pau tabirase Silchar da pangthok kodoriba cabinet mifam ga bari leinana ningthina sem sakre amadi cheksel thorang kamaram su lokhatkre Ichaw amadi ate maram kaya na maram moiraga anirag zaithok tuna lakraba Silchar cabinet mifam hayeng November ki tang 18 laibak popa numita pangthok lagani hiram masiga mari leinana Silchar sahar mapung phana sem saduna thamkre DC office ki changpham lambi mathakta rangoli yektuna phajan kre Silchar da pangthok kodoriba Assam cabinet mifam masiga mari leinana Silchar sahar gi manungta chathok chasen gi matangda ahong makhara thamkre Hiramasi matangda border SP Pradeep Kaur amadi Kasargi SP Numal Mahatana sumna phongdokle he anupate amar prothom ami meeting ground meeting venue DC office jehetuke hobo ei meeting venue ei jagaloi ahibo karone ketaman ami checkpoint banai diso ta ami bele gari mana koi diso eta hoise amar dak bangla point eto no entry point dak bangla point opora kono dhono public gari DC office side le joa rastat jabo naribo Aro next treasury point hetu ami no entry point lagai dim hefalo pora kono dhono public court already khumabo noibo kintu ami court loi aha jikhini court officer ba magistrate advocate he manokini ami ahibo paribo telokak ami allow korim next jitu amar post office road ase forest officer side sodorghator side tar ami no entry lagaisu he faledi kono gari আহিব নইব কাৰণ আমি সেই ফালেদি আমাৰ পাইলট স্কট যিখিনি গাড়ী আমি সেই জায়গাত পাৰ্কিং কৰিম সেই ফালেদি সময় নেক্সট আমি আৰু দিছো এটো পৰ্থাপটি পইণ্ট হেটো ৰাস্তা একদম সৰু তাতো আমি নো এন্ট্ৰি বোৰ্ড লগাইছো এই নো এন্ট্ৰি বোৰ্ড এফালেদি আমাক কোনো ভেহিকল যাব নোৱাৰিব তাৰ পিছত আমি কৈছো কিছুমান ওৱান ৱে সাপোজ এইফালৰ পৰা গাড়ী আহি আমাৰ ক্যাপিটাল পইণ্টৰ পৰা গাড়ী আহি Sodorghator old bridge toledi goi amar janigon suredi goi teloke ifale amar nahata point he ulabo paribo ba ifale tolapoti point to ulabo paribo next ami eta amar program ase rangi halot inauguration program jetia rangi halot inauguration program le ahibo tetia olop somoy karone ami traffic to divert korim rangi hal point ei rangi hal point jikhini gari আমাৰ সোনাবাৰী ঘাটৰ ফালৰ পৰা আহিব তেওঁলোকে এফালেদি ৰাঙিখাৰী পইণ্টৰ পৰা দাস কলনী দি সোমাই তেওঁলোকে এই অম্বিকাপতি এই পইণ্টত ওলাব ঠিক তেনেদৰে সাপোজ এফালৰ পৰা মেডিকেল ফালৰ পৰা আমাৰ গাড়ী আহিলে মেডিকেল ফালৰ পৰা গাড়ী আহিলো যদি এফালে আমাৰ আহিবলৈ বিচাৰিছিলে এই ৰাস্তা দি তেওঁলোকে আহিব নোৱাৰিব তেওঁলোকে দাস কলনী দি সোমাই এই ৰাস্তাত উঠি ইয়াত পৰা তাৰ পিছত তেওঁলোকে বিভিন্ন ধৰণৰ ৰাস্তাত কানেক্ট হ'ব তো ভেহিকল আৰু আমি কৈছো যে এই সময়টো আমি 2 ঘণ্টা বুলি কৈছো যদিও প্ৰগ্ৰামটোৰ ওপৰত বেছ কৰি হ'ব যদি প্ৰগ্ৰামটো 15 মিনিটত শেষ হয় বা 20 মিনিটত শেষ হয় প্ৰগ্ৰামটো জাস্ট শেষ হোৱাৰ লগে লগে এই ড্ৰাইভাৰটো আমি উঠাই দিম যেটো ৰাঙিখাৰী পইণ্টৰ ড্ৰাইভাৰ আছিলে আমি লগে লগে পাব্লিকক এৰি দিম আৰু নো এন্ট্ৰি বা এইবোৰ যদিও আমি লগাইছো ইমাৰ্জেন্সি যেনে এম্বুলেন্স এবোৰ যদি আহিব লগা হয় তেতিয়া আমি এটো এলাউ কৰিম এই বৰাক ভেলীত প্ৰথমবাৰ বাবে অনুষ্ঠিত হ'বলগীয়া এই কেবিনেট মিটিং সকলমে সমাধান হ'ব তাৰ কাৰণে আমি অহৰহ আমাৰ চেষ্টা আছে আৰু ইয়াৰ লগতে আমাৰ ইয়াৰ যি শিলচৰ সিটিৰ বা শিলচৰ মহানগৰৰ যিসকল লোক আছে বা বৰাক ভেলীৰ যিসকল লোক আছে ইয়াত তেওঁলোকে আহিব গতিকে আমি কিছু যান বাহনৰ কিছু হালহলনি কৰা হৈছে এই যেটো কেবিনেট মিট আছে তাত যিসকল অভ্যাগত যিসকল লোক আহিব
মাননীয় মন্ত্ৰীসকল আহিব, মাননীয় মুখ্যমন্ত্ৰী ডাঙৰীয়া আহিব, সকলোৱে মিলি আমি এই যেটো অনুষ্ঠান আছে অনুষ্ঠানক আমি সকলোমে সমাধান কৰিব লাগে। গতিকে আৰু যান বাহনৰ যেটো কিটো নীতি নিৰ্দেশনা সলনি কৰা হৈছে সেইখিনিও আমি ৰাইজক মানি চলিবৰ কাৰণে অনুৰোধ জনাইছো। Saruk Jaminasi, Mayam Pun Saruk Jaminasi. Barak Tampak ki jagoida thawai yaujaba hawalak ni Banharol Singbu punging thokat poina salai magi thoksin makada first Manipuri modern solo dance competition 2022 hainaming thonba jagoi gi hendana bama lakliba December gi tang mapan kasar Lakhipur gi Sribar Khungangda pangthok kadawri lupa sama khaktana entry fee oigadawriba hendana basigi ahan bamana lupa lising ahum ani subamana lupa lising ani amadi ahum subamana lupa lising amani saruk jabining basingna mobile number 6002898639 da contact tawbiro. Manipuri Youth Front of Assam Maifana Chahi Khudingi Pangthoktuna Lakpa Taret Suba Ningol Chakoba Celebration Kasar Binakandi Dalaiba South Barak Rural Development Agency ki holda Nongmaijing Numit November gi tang 13 Chinglemna Pangthokre Tauramaduda Maifagi President Thangzam Projenami Pamapo Dr. KN Chana Chief Guest Aduga Guest of Honor Oina Kaisam Vidyapati R.K. Gopal Sana Saugaizam Subongkor Ima Sanathoi Khomjinba Aruna Devi Sangita Begum Saitabati Rongmina Chingba Daista Phamki Athoiba Mitunglena Maira Chukhalaba Matung Thaurum Hodokhi Taramna Okpagi Warolda Tampak Mayum Salaudin Secretary General Maifa Aduga Nungi Oiba Warolna Seram Herajit Advisor Maifa na Phongdokhibada Maifana Chahi Khudingi Pangthoktuna Lakliba Ningol Chakoba se Barak Tampak ta Khundariba Indigenous People Singi Ningol Singbu Nungsi Chanana Amana Amagi Awa Nungaibada Mateng Pangminabagi Wakhalonda Ningol Chakoba se Pangthokjabani Haiki Thaurongga Mari Lenana Advocate Fanjobam Loknath Ex-Secretary General Maifa Surjamukhi Singha Ton Singh Ranjit Singha na Chingbana Wangaki Guest of Honor gi wafong piratuna Khomjinba Aruna Devi President Olasa Manipuri Maira Paibi Coordination Committee na haikibada Chahi Khudingi Pangthokliba Maifagi Ningol Chakoba si Mabung Maupa amadi Mache Machan Singna Hena Nungsi Chanana Leminabagi Pandam da Honaba si Yamna Nungaijai Meitei Pangal Iche Chen Singsu Saruk Yaduna Hena Mating Laiba Khunai ama Seminasi haiki Dais da Phamkiba Singnasu Thoromasiga Mari Lenana Wangaki Chief Guest ki warol piraduna KN Chana Aikoi gi Phurup ki Ningol Chakoba si Malemda Singthaningai oiraba kumai amani Aikoi gi Ningol amasung Mabung Mopa Singna Nungsi Chanana Punsi Nungsangna Miyam gi Seba Tauba Phanghanbiu haiba wafam Mongol Pibiramo aduna hena Jesinba oirakani haiki President Thangzam Projena Mipamapu gi warol piraba matung Tampak Mayum Rehan Uddin Vice President Maifana Thagat warol piraduna Thauram loisilaba matung Miyam Puna Chaklen Chaminaki Loinana Maifagi Maikei dagi Ngamjaba Khudol Pot Tamduna Yaifa Mongol Nizaki Thauramda Joypur Sonai Lakhipur Udarbon Jirighatna Chingba Mafam Singdagi Ningol Singna Saruk Yaki Koi punna jamina bagi tangai padaba lai aduna matang sidai koi punna punmina raga koi gi apun bagi kholau law mina dana koi ki right koi gi identity isan isa protect to jabagi promote to jabagi mathang di aina haining ise koi mitai panghan gi oi bai sinau sigi ningon chakawa tau tau da bani na mai phana sinbi langbi raga ai koi gi mitai panghan gi isinau gi laikai da Mai phana sinbiraga ningon chakoba se tawina bagi aina mai phada apilama ai thamjari boro dimasa asi punamak se aikoi gi phane oina setba jati aikoi se ase aikoi gi chada nauda ningthaugi macha masu natani haina aikoi na tajaba phangi aduna aina mai phada apil tawjaningati asagi rongmai gi dasu program ama sinsi koi mitai panghan dasu mathangi sahi dadi sinbiro haiba asi haining dana ai hagalapani mi matam yaure pangan ningon sing ni chulda ni khaga adom adom gi ipa sing dasu aduma pawdom se thambiu apoi
सुमाइना सेमिनेसी नत्रगदी कोई लेतिलो ngangi singsi awaba type kadori haibisi pautam tambiu meeting khak laga hariba ningon gi sauthok se badu kak ulagati jati yimda halaga su leiri imung manungi Laisem Club Kuning Thek na Sinduna Jiribam gi Babu Parada Leiba JMC gi Auditorium da Gamma Asian Pacific MMA Championship 2022 Thailand da saruk yaruraba MMA amadi Muay Thai gi masana singda gold medal ahum lawrakraba Phanjaubam Niranjan Butaram nokre Taram nokpagi thoromaduda Jiribam District ki SP Khetrimaim Ravi Kumar Retired SP Jiribam Moirang Themubi ADC Jiribam Jameson Hangsing Jiribam Olympic Association ki President L Ranjit Kumar Social Worker N Buddhachandra Ajuka ki President M Maipaksana JDO ki President N Sadananda Hilghat GP ki ex Pradhan L Somarendro CMO Jiribam E Okendro Jiribam District Kickboxing Association ki General Secretary M Chaning Khombichanu Laisem Club ki President L Amarjitna Presidium member oina saruk yakhi Sakamyama depression de lai asi society ki youngsters myama depression de lai myama nisajai myama drug abuse saudna future se yamna mamsila globara haina leba ki papa mami haina ni model CM so pan de yaw ni adina sumaina koi ki jiri bamda maruina MMA da sumaina sports ki achievement ma pura pai se Manipuri ki oina jiri bam ki oina mangal mani aduga aita natana akogi tungi hawrak liba egi naw myam so yang kana hona bio jiri de sai pandigi ba akogi jiri ba amda infrastructure laita ba well equipments laita ba laitraga so aina mapana thoklaga honaraga amaga parents in so akogi ima baba wi ko myam so hawrak liba sananing ba ngang singa support of your advertising Saruk Jaminasi Mayam Kun Saruk Jaminasi Barak Tampak ki Jagoida Thawai Yaujaba Hawalakli Banharol Singbu Punging Togut Poina Salaima ki Thoksin Makada First Manipuri Modern Solo Dance Competition 2022 Hainaming Thonba Jagoi ki Hendana Bama Lakli ba December ki Tang Mapan Kasar Lakhipur ki Sribar Kungangda Pangthok Kadauri Lupa sama khaktana entry fee oigadoriba hendana basigi ahanba mana lupa lising ahum ani suba mana lupa lising ani amadi ahum suba mana lupa lising amani saruk jabining basingna mobile number 6002898639 da contact tawbiro Kanglaipak Students Association KSA Jiribam District Council na senduna November ki tang 19 Jiribam gi Babu Parada leiba RK Sanatombi Vidyalaya gi Auditorium Hall da 33 subam bapo common thorom pangthok pagaluna district level quiz competition gi prize su yenthokre thorom aduda Jiribam District ki SDO S Indrajit Singh KSA Jiribam District Council ki President CH Achau Singh Jimwak Jiribam ki President TH Jini Devi IPSA ki Vice President G Ibohol Sarmana Thoramasida Chief Guest President Amadi Guest of Honor oina saruk jakhi Thoramasi ki makha chatharak oina tongan ba school amadi college singdagi team kun na saruk yaduna pangthokiba district level quiz competition da senior category gi oina first position da cash prize lupa lising nipan galoina na certificate RK Sanatombi Vidyalaya ki team A na lauki second position da cash prize lupa lising mari galoina na certificate RK Sanatombi Vidyalaya ki team B na lauki third consolation prize na RK Sanatombi Vidyalaya ki team C gi mahiroi sing na lauki fourth consolation prize na Jiribam Higher Secondary School ki mahiroi sing aduga fifth position ki consolation prize na Jiribam Higher Secondary amati Jiri College ki mahiroi sing na lauki aduga junior category gi oina ahanba position da cash prize lupa lising taru kaloina na certificate Highway English School na funky second position da cash prize lupa lising ahum kaloina na certificate New Life Academy ki mahiroi sing amati third consolation prize na Blooming Flower Children's Foundation School ki mahiroi sing na lauki
Hiramda miyamgi apunba khorjailup imakhol awang posamamna senduna November gi tang 19 nongmaijing numita Manipur Press Club ta loop ki patron member Chingangwam sanga yaubina iba halakhi gena tambak si ta koba serengi larik ama phongkhre larik phongbagi thoromda sagnai bawari macha iba Sahitya Academy Awardee amadi Writers Forum gi President Kaisam Priyo Kumar na athoba mithung sagnai raba saireng iba Birendrajit Naurem Sahitya Academy Awardina akhanaba mithung aduga Imakhol gi founder president Dr. Rajkumar Gunachandra na tharoma poina lengsin bikhi phongkiba lariki maramda Manipur University ki associate professor Dr. Wahengbam Kumari Chanuna marik chumba wafam kaya thambiki phongkiba larik asi aibi Chingangbam sangai yaubiki oina ahum suba sairengi larik ni aduga Imakhol lupasigi oina chamaga subna mapan subani hairi Thauramda lamdamasigi tongan ba khorirol ki saknai raba oja sing yauna aibi chamaga yankhairom na saruk yamina ki haina Imakhol gi thauburen Wahengbam Roman mitai gi cherol amada phongdorakli Khangan jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician Patient Care Management na chingba 12 pass tawraba singna tamba yaraba course asi tamduna isana isabu Tabak Bijabaki Kudong Saba Lobio Akupa Marol Gidamak Institute of Medical and Paramedical Science Ismail Market Central Road Silcherda Lengsimbirabu Natraga Mobile number 939573245 da Baupaunabio Lakhipur Football Academy Silangduna Earl Higher Secondary School gi sanabungda chathariba Late Haurongbam Khelendra Memorial Football Tournament ki ngarang 13 suba league match da UBFCA Markulina Raja Hathai FC Joypurbu Panjal 12 da thoikre match asida M Premjit na center referee assistant referee da Jaisan Mar amadi Laldin Sanmar aduga A Sankarna fourth referee gi thodang pukhi ngasi 15 suba league round da LGYC Markulinga RYC Fullertol ga sanagani Aroi bada maroi papau amukhanna Silcher da pangthokadoriba cabinet mifam ga mari lenana ningthina sem sakre amasung chekchil thorang kya marum lokhatkre Manipuri Youth Front of Assam Maifana Taret Suba Ningol Chakoba Celebration Kasar gi bina kandida pangthokre MMA fighter Niranjan bu taram naukre KSS Jiribam gi taratare suba mapok common pangthokpaga loinana quiz program gi mana mathum su yenthokre amasung iramda miyam gi apunba khorjailup Imakhol na senduna Chingangwam sanga yaubi gi saireng lairik halakhi gi natambak sida phongkre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare